Jiribam district ki manung channa leiba National Highway 37 gi Mukta Khol dagi sing lambida kilometer kunthra muk chatlaga leiba Boroikhal hairiba khungang asi leingak nam yeng sangbi wat padagi ngasidi awat apana pik thalhori ana layeng sang amatta leihodri mai isingi awaba mayok na hori Boroikhal Primary School ngasidagi chahi nifu yankhai muki mamangda linkhatlam labasu ngasidi oza laitaba amadi laingak na matam sana miyeng sangbidabadagi ngasidi kang khathang oina lehori khul asigi angangsing jiri da varada amadi boarding da leiduna mahi masing tamnari maniradagi makhada solar power kharadi paikatuna maigi mangal kharadi uba fangle hairi mukto khaldagi babugat sabugat amadi Boroikhal taba lambi asi subnaga kilometer tarani thoi muktani adu mari leinaba singna miyeng sangbidabadagi khul ahum amadi GP ga kusamnaraga hunja singi NREGS ki nongmagi job card kusumal adu khainaraga lambi asi sembadi hawhore adubu lambi asida lokchap mari manga leiri masida lokchap aruba ani ahum yauri ngasidagi chahi yankhai gi mamangda yum chani hena taramba khul asi ngasidi lalol etik tasu chauna awaba oirakpa hingbada sangdraba yadraba awat pakaya na pik thalakpa maramna khul asi thadoktuna chatkiba migi masingna henkhre Boroikhalda lairiba awaba asi sabugat amasung babukhal dasu sapmanana mayoknari ngasigi yengsin khongchan aduda hidak langthakna chingba angamba mateng kharasu khunja singda mateng panglamki